Laingang district singi boundary semlakpada Ukrul amadi Kangpokpi district ka tainaba mafamda leiriba Imphal East district ki thamna pokpi amadi Sanasabi ki Lam Amata Chingi district Singda Punsinba Yaroi haina khul ani ki khunja singna wakan mifam famkrei wakan mifam adu khul asigi village committee singna punna sinduna thamna pokpida shathaki bani wakan mifam aduga mari lenina thamna pokpi ki village committee ki secretary Laita Madhuchandrana Manipur da Anoba district taruk sem khraba matung district singi boundary semagi wafam ama lakpa sida Kangluk kharana magi oiba map sing puthoknarakle hariba map sing aduda tampaki khul kaya singi district singi manung shalakpa amadi kumza inglisingam gachamapan kuntrani thoida state darbarna khulge sashan loiba amade sing sanjana bapiramba ching kaya so shingmi singna makhoi ki lamni haina claim tawraklei thawngasi khul aniasiki khunja singna su yabangam loi maramasina lengang na hiramasida meeting sangbiduna pikraba tampaki lam asida nongma kangna mangtharakliba lam singasi kanbiu lonyana shingi su da leiba lalolup kyana Shinga tainaba dalaiba khul kaya ki khunja singda ngaihak laitana kihan khangan batauba amade lam lawshinaba honariba sesu khudakta meeting shangbiu haike ngasigi wakat khongjang aduda stop land encroachment with su armed group stop British colonial policy Cedar Hills form district boundary commission withdraw renaming of villages haina thaba play card kya su paike loinana khongjang loi singi maikai deki Imphal district Kangpokpi district amade Cedar Hills ke area demarcate Taugadabani Sugi Marumda Lam Amata Yaroi Cedar Hills Hibasi colonial policy Hiba Kolaukia Sulauke. Sing Singasida no Monomagi Singi Saruk Sing Labuk when Ontokiba Amusung Atopa Missing Laga Singa that Asalapana Maramuiduna Akoigi Rija Forest Darbar and Piramba Sida Akaiba Kamun Laya La Eva Singasi La Henbida Navagidamata Kangpokpi district ki oina tasengba mukhogi mafam amasung laifam Cedar Hills East ki manung de yauri bani hariba sing asi sabchana area asi khamto aga thambina bagi damakta akhoina mayam gi pendaba mayam asi ngasi gi nim asida akhogi press ki mamanga akhoi khongdok jabani maramadona hariba Mayamna Pamiba Musung Pam Driva Tabaksing asi Sarkar asina Mun Kanviraga Bangtok Pirakani Haibagi Tazaba Akoina Tamjan.